India amadi Myanmar leibak ani ki marakta leiduna leibak amadagi charga amada tumliba yamna fazaba adugumba khungang amakhakni Longwa village. Masigi village asi Nagaland ki capital Kohima asidagi 380 kilometers mo northeast ki maikerom da chathoklaga Nagaland ki khwaidagi chawba district sing gi manungda district amu oriba Mon town asigi manungda leiba apikpa khungang amakhakne. Leibak ani da share tawraga leiriba masigi village asigi makok oriba misak asigi mayum fauduna international border fauduna chatlibane. Khungang asigi mayai maktada leibak ani asigi border le. Interesting oribadi border asina leibak ani asi khaidok labasu khungang asibudi amato oina khaidok tuna leire. Mafam asigi miyoi singda leibak ani makki nationality piduna leibak ani makki khudong chaba fangle. Mafam asigi miyoi sing asi Indian citizenship oina Myanmar gi citizenship su oire. Election toba matamda su leibak ani da vote tawe. Masitanatana village asigi local miyoi kaya Myanmar army join tawduna thabak tawba fawu yaure. Nagaland state ki manungda tribe kanglub taraga taruk leibagi manungda village asida leiriba Konyak tribe kanglub asina khwaidagi chawba tribe kanglub amakhak sune. Nagaland leiriba Konyak tribe asi Bharat ki oinadi aroiba head hunters kanglub amani haina launai. Makhoi sing asi head hunters haina khangnaribagi maramdi makhoi gi yengnaba singi makok kaktuna puraktuna punsallaga thami. Masina makhoi gi mai pakpani haina masak taknai. Adubu masigi practice asi haujikti chatnadre. 1960 gi matamda head hunters ki thabak asi chathanarame. Report ki matung inadi masigi head hunters sing asi makhoi gi hakchangda amadi mamai ge saruk singda tattoo yakshille. Masina makhoi gi tribe kanglub asi masak tai. Aduga society da makhoi gi status adusu masak tai. Haujiki oinadi ayamba tribe sing asi Christianity da onthok narakle. Haujiksu ahal oiba miyoi kayadi pitraina semba miyoi bagi makoki mawong manba brass skull hairiba sing asi ngaksamda liksi badawna sinari. Masina makoina mangkaktuna hatkhiba sing adu mapunche chukpa ningsingnanaba symbolize oina sinari. Masigi village asida leiriba population asi miyoi lising manga muktane. Ang natrogana chieftain asina pumnama asibu rule tawre. Report ki matung innadi masigi chieftain asi magi loinabi matu humpu muksule. Aduga atopa khungang humpu mukki mathaktasu rule tawri haina phongdokle. Asumna nature ki fazabana koisallaba village asi fauduna turel mari su chele. Ani amana India ki manungda chele aduga ani amana Myanmar gi nakalomda chele. Village asida Siroi Lake haina khangnaba part amasu fange. Aduga Hong Kong market haina su amasu le. Asumna masigi khungang asina leibak anibu share tawnaduna khungang amato oina ngasi su leiri. Adobna masigi village asigi matangda hana thengnakhre natragana thengnadi haibado comment da soidana phongdokbiro. Asigumba video kaya makhatani labade adobna channel asigi playlist tagi phangbigane. Natragana video asigi title da yauriba #Etao Gi Gyaan hariba asida changduna atopo video kaya su yengba phangane.